ngasi phongkiba tongan-tonganba pautesing amadi social media dagi laukhajaba pausinggi update pizari ahanbada maruiba pau Chatrik village Kamjong Naga village ta hautik Tangkhul singna Assam Rifles illegal ni haina sangakpa thingkhre army ga akanma mawngda mungnakhre Jeliangrong in Kuki Lan illegal activities amasung illegal refugees singna lam khopsiliba loina lauthokani haina ZUFK na phongdorakre Tangkhul gi lamda Kuki Soo kem thamba ain kaina thabak thoram makhata na taurakpadagi Tangkhul gi istilinau singna yamna penadre amadi saukhre Kagwada laiba Bisal Mega Mart dagi sana ATM card hura lubi nupi ama jailda thajinkhre Khurai nupada yum palakpa nupi gi fresh washing machine pigani haina MLA Susindro na phongdorakre loinana formal application amaga wedding invitation ga office da thajanbirau haina mahaki social media Facebook account da thagalakre CBI amadi atai agency singda Manipur gi irang asiga mari leinana fine tawrakiba charge sheet pumnamak victim singi imungda yawhanaba Supreme Court na khangankhre Justice Gita Mittal Committee na thijinbada changkiba senfam sing pithoktabada Supreme Court na yaningdaba utkre Sirui Lily Festival 2026 pangthoknaba Chief Minister Y Khemchana chair lauduna organizing committee gi mifam pangthokre Manipur da miyoi lising kulga humdoi rom Mizoram da na miyoi lising kunga taruk HIV ga sagona duna hingli haina Times of India gi report na phongdorakre Hauzik pau sandokna pizari CBI amadi atai agency singda Manipur gi irang asiga mari leinana fine tawrakiba charge sheet pumnamak victim singi imungda yawhanaba Supreme Court na khangankhre Manipur gi irang asida CBI amadi atai agency singda fine tawrakiba charge sheet pumnamak victim singi imung manungda yawhanaba Supreme Court na CBI da khangankhre hiram asigi matangda Hindustan Times ki report amana hai Chief Justice All India CJI Surya Kantana Luchingba Justice Joymala Bakshi amasung Justice Bipul M Panchochili Bench amada chatharakiba hearing da CJI Surya Kantana hai Manipur thokliba irang asiga mari leinana CBI na fine tawrakiba charge sheet ki copy sing victim singi imung manungda yawhanba haibasi logi maintain irang asiga mari leinana CBI na paiba case kuntragi manungda kungi final report lankhatkiba adumak victim singi imung manungda su yawhankigadabani bench asina victim gi imung manungda legal aid lawyer gi khudongchaba phanganabasu Manipur amasung Assam gi legal service authority singna thabak paikhatkadabani loinana lawyer amasung victim gi imung manunggi miyoi amamangi sathok chasin tawbagi senfamsu legal aid oina legal services authority na pinabasu bench asina makhata na khanganki CBI Surya Kantana Lusingba bench asina thamkiba wafam singasi victim gi imung manungna tharakiba application singda yumpham oiragani application aduna hairibadi case asi Assamda transfer tawkibadagi court ki trial asi virtual gi khuthangda saru yaraga lagli masina maram oiraga case asi kari karamba thakta leirabagi haibagi update amata khangba ngamdre hairiba asini Manipur da miyoi lising kul humdoi rom Mizoram da na miyoi lising kun taruk HIV ga sagona duna hingli haina report amana phongdorakre kumja lising ani kuntaret faubada laibak asidagi HIV epidemic lakshinabagi pandam thamlaba asida Manipur amasung Mizoram na asoba khurau thangba ama oiraga leire hiramasigi matangda Times of India na phongdorakiba report aman hai Manipur amasung Mizoram da miyoi lising yangkhai rom HIV ga sagona duna hingli India da HIV ga sagona raga hingliba migi masing asi lakh kunga manga lising hompumathoini aduga India gi apunba misingi sada 0.5 khaktamak oiba Manipur amasung Mizoram da HIV ga sagona duna hingliba migi masing asi India gi oina sada anini National AIDS Control Organization NACO na siliba pangthokpa numit humnigi workshop amada Mizoram da HIV ga sagonariba nahasing masing asi sada 2.75 ni hairiba masing asi national average tagi sada taramari rongi mayada wangkhana leiduna lebaga sida HIV gi saiteng khwaidagi sauna fangba state oiri masigi matungda Manipur da na sada 0.18 oiduna national average tagi sarung mari rom helaka leiri
Mission S Suraksagi Makhada Pangthokiba workshop aduda Manipurgi Bisnupur, Chandel, Churachandpur, Imphal East, Imphal West, Thawal amasung Ukhrul District yauna Mizorangi District Taramathoida akhanaba mideng thamlaga kumna khanan nainaki hairi. Amaromda Ministry of Health and Family Welfare gi statement matung ina Manipurda HIV gi prevalence asi sada 0.81 oiduna miyoi lising kulhumdoi rom HIV ga sagona duna hingli. Amaromda Mizorangi oina HIV ga sagona na hingli ba miyoi masing asi lising kuntaruk hele haina su report asina makhatari. Justice Gita Mittal Committee na Thijinbada Changkiba Senpham Ching Pithoktabada Supreme Court na yaningdab utkre. Manipur gi irang yengsinaba sengkiba just ahumna saba committee na makoida sinakiba thabak thoram ching paikhatpa amadi chathok chachin tawbada changkiba senpham ching pithoktabada Supreme Court na ngasi yaningdaba phongdokhre. Just ahum aduna thijinabagi damak chathok chachin tawba amadi boarding expenses sing adu khudakta thadokkinaba chu khangankre. Committee aduda Jammu and Kashmir High Court ki hanagi Chief Justice Gita Mittal, Bombay High Court ki Justice Shalini Phalshakar Joshi amadi Delhi High Court ki hanagi Justice Assam Menon Yauri, Supreme Court ki Chief Justice Surya Kanta, Justice Joy Malia Bakshi amasung Justice Bipul Pancholi gi bench na Justice Gita Mittal na lupa lakh taranithoi aduga Justice Shalini Phalshakar Joshi amasung Justice Assam Menon na makoina thijin humjin bada chathok chachin tawba amasung laifam chafamga mari lainana lupa lakh tara khudakta pigadabani aduga makoigi honorarium oigadaba amasung pithokadaba senpham aduna tongana lepkani hairi. Committee gi Justice ahumna chathok chachin tawbada changkiba senpham sing handoraktra tabada nungaitaba fawi. Hariba senpham sing adu haudik fawbagi paraga pithokadabani loinana matung tarakpada chathok chachin amadi laifam chapanga mari lainana chading tawkiba senpham sing adubu hanjingadabani. Maduda natana Manipur Police na thigalammadagi CBI da sinakiba adubu yengsiliba Maharashtra gi hanagi Director General of Police Data ke Pasaldikar da su lupa lakh tara pigadabani haiki. Sirui Lily Festival 2026 pangthoknaba Chief Minister Y Khemchana Siar Lauduna Organizing Committee gi mifam pangthokre. Chief Minister Yumnam Khemchana Siar Lauduna Organizing Committee of Sirui Festival 2026 gi mifam ama ngasi pangthokre. Chief Minister gi Secretariat da pangthokiba mifam aduda Ukhrul SC MLA A Ramuiba, Pungyar SC MLA Laisio Kaising, Manipur Lenga ki Chief Secretary PK Goel amadi Lenga ki atay makok thongba official kaya su sarugyaki. Mifam aduna sahi asigi Sri Lily Festival mai pangna pangthoknabagi matangda tawgadaba thabak thoram sing amadi sem sagadaba kayagi matangda su kumna khanan nainaki hairi. Hiram asigi matangda Chief Minister Yumnam Khemchana mahaki social media account ta thagalakba post amana hai. Sirui Festival asi Phurup Maselgi marakta nungsis chanaba purangnabagi nungairaba platform ama oina mathau tawbagi tangai padaba lei. Loinana festival asina sing amasung tam anigi marakta hena naksinaba mari amasu sagatpada mateng oigadawribani. State asigi inakhulaba culture amasung tradition sing ngak senba amasung yokhatpaga loinana Manipurgi top-topa heritage asi malemgi miyamda uthokpa haibasi lengaki lengdraba thodangni haina Chief Ministergi warol asina makhatari.